Imphal West District ki Kaisamthong Laisam Lairakta United People's Front UPF ki office ta ngarang numidang Masak Khangdaba Khutlai Paiba Singna changlaktuna office adu da Leiba Maheiroi nipan Furamle hairi IT News na Mifam adudagi fangba pauda ngarang numidang pung 8:30 tabada makhuta Khutlai Paiba Activa ani da lakpa miyoi marina UPF ki head office ta changlaktuna office adu da Leiriba Maheiroi singda nakoi mafam asida karigi leiribano haina hangbaga loinana nakoi athuba matamda chatkigadabani haina Maheiroi sing adu puramkhibani tungda makoi khonglai thuna Activa tonglaga governor maningi lambiromda chatki hairi Nakalamoromda thodok adu buyaningdaba fongdokladuna ngasi nungthil UPF kada NIPCO mapi council AMPFA amkil nupi samas Tammi Chingmi Upakona Chingba tongan ba CSO Singsu yauna Kaisamthong Laisom Director Leiba UPF ki office mamangda Wakat Mifam Phamkhre Wakat Mifam adu dasarug yakiba UPF ki President N Rupachandrana IT News ta hai UPF ki head office ta Leiba Maheiroi Singbu Masak Khangdaba Khutlai Paiba miyoi marina ngarang numidang Aki akhang pokhalambata natana Furamba asi luptara marina akan bamong yaningde Hiramasi ki matangda mari leinaba singna thigat piduna mara leiba sing phagat piyu haiki Aramaduna UPF ka mapu palaga leiba asina sida angang sing adu phuge hena khalaga su nungai taba leiraga su mapu paliba koida haibi ramagadi hena nungai ga tamni habi wena Maheiroi singda atu manau asuna ba thaba stopi ganu saatama warani saatama fuchel sangi adura kantam se leibiriba leimina ba thude makse kantam mina kanda aina soibarasu adonna soibarasu ngamina kanda akoi tunggi pichagi da makta apun lemina se hako kamse UPF ke magi thamjani wena ngarangi thawdo akan mamangda UPF na kandem tawi haibo kamse thamjani